ꯈꯨꯔꯨꯝꯖꯔꯤ SKTV News pu yengbiriba pumnamakpu luchingbina taram nokchari ahanbada maroiba pau Lakliba April Marida Chief Minister Khemchan Juri Bam da chalaba yari National Highway 37 da chatkadra natraga nongthakta chatkadra haibadudi Amit Shah ga unaraba matungda Delhi dagi halaklaga lepkani hairi Manipur da umang kokthokpagi oiriba fibam asida leipak asida natraga malemgi thakta thoina miding changde haina hanagi Chief Minister Infraction nungrangba phongdorakli 15 Finance Commission gi lauthagada lupa crore chatruk henbagi senfam lauthadana lemna mangan ki bahibasi serasi gi oina chauna mangzam amani haina selfie leader ke mega chandrana phongdorakli Amaso Jawaharlal Nehru Manipur Dance Academy lingkhat kibagi humudani thoirak suba mapokumon thoram pangthokre culture ama disana khotna bana loriba thodang bu Art and Culture Minister Khuraizam Loke na singthakre Hauzik pau sandong na pizari Jiribam gi khunja singda thazaba piram khiba Manipur gi Chief Minister Yumnam Khemchan lakliba April Marida Jiribam gi tamak National Highway 37 lambi da chalaba yai haina thajanari loinana ungkhatnari ba furup singi luchingba singa unabagi thorang sing yatpa haukre hari Chief Minister Yumnam Khemchan hauzik New Delhi da Union Home Minister Amit Shah ga ngasi unaduna wari sanagani hari Chief Minister na Manipur da thoraklaga Jiribam gi Kuki amadi maitei furup ki luchingba sing unaduna mafam aduda magna thazaba piramba ahanba priority ki thabak paikhatnaba chatkadabani haina paw asina makha tari press na fangba thazaba yaba paw gi likhun amadadi Chief Minister Jiribam da lakliba April Mari da chatkani haibagi tentative plan lei adubo mag hauzik Delhi da leibana thoraklaba matamda official oina confirm tawraba yai haina phongdorake Loinana hiram asigi matangda SKTV na fangba paw manadi CM gi Jiribam khongchet asigi route asi Chief Minister masa Delhi dagi halaklaba matamda confirm tawgani hari nakal amaromda Chief Minister Yumnam Khemchan gi khongchet asida loina gadaba MLA singi manungda Sekmai AC gi MLA H Dingo Mayang Imphal gi MLA K Ravindro Jiribam gi MLA Asafuddin Kairao AC gi MLA L Rameswar yaugani haina paw asina makhatari Panbayai haukiba February gi tang taraga mathoida mahakna Chief Minister oiraklaba matung ihan hanboina Jiribam da chatuna Jiribam gi mongung Kuki village amadi Meitei village ki khunja singna kari thabak paikhatpa pambagi haina hangkibada makoi gi lambi hana semgat piu hairakpa leikrabani Jiribam da hanba Kuki amadi Meitei gi luchingba sing unaba matung Chief Minister na yausang matung amuk hana Jiribam da laktuna khunja singna pamliba lambi sembagi thabak soitana paikhatkani haina thazaba piram kibani hairi Development isingi lambi gi adu gi haibo Home Secretary ga tanaro sidam lagi thulda phone donor kanda numit tara mangani gi manung da thaba haw thajana da bodo thajaba sabna bula ini da na thajana na bo phone bodo ne myam sumate ba Okay Manipur da hauzik oiriba law and order ki fibam amasung santi hanjillaknabagi matangda ngasi Chief Minister Yumnam Khemchan Union Home Minister Amit Shah ga New Delhi da unaduna wari sanakre Chief Minister Secretariat tagi ngasi thadurakiba cherol amada Chief Minister Yumnam Khemchan Union Home Minister Amit Shah ga ngasi ayuk pung 13 makhai tarakpa matamda New Delhi da leiba Parliament House Complex unaduna wari sanake maduda luchingbani na hauzik state asida oiriba law and order amasung security ki fibam singi matangda wafam sing puthoktuna khanabaga loinana review tauke State asida santi hanjillaknaba paikhaliba thabak Thorang sing asi hena khumang yangsil hananaba madi tongan ba furup singi marakta nungsi chanaba hengat hananaba thabak sing mapum phana paikhatnaba Union Home Minister Amit Shah gi maikai digi Chief Minister Yumnam Khemchan khangan ke Amaromda Manipur gi oina mahila gi Indian Reserve Battalion ama lingkhatnaba in principle oina yare haibaga loindana madugi proposal tharaknabasu Chief Minister gi mafamda thamki hari panbayabadi Union Home Minister Amit Shah na kaurakle haiduna ngarang numidang wairamda Chief Minister New Delhi gi damag Imphal thadokhibani Manipur da umang kokthokpagi oiriba fibam asida leipak asida natraga malemgi thakta thoina miding changdi haina hanagi Chief Minister and Birena nungnangba phongdokre Indonesia leibakta deforestation gi chang wangbagi matangda
ꯋꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ Xꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯏꯁꯨ ꯑꯁꯤ ꯄꯨꯁꯤꯜꯂꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ Xꯇ ꯊꯥꯒꯠꯂꯛꯄ ꯃꯍꯥꯛꯀꯤ ꯄꯣꯁ ꯑꯃꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯏꯁꯨ ꯑꯃꯁꯨꯡ ꯃꯁꯤꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯇ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯨꯝꯅ ꯂꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝꯅꯤ ꯃꯅꯤꯄꯨꯔꯗ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯏꯁꯨ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯆꯪꯗꯕꯒꯨꯝ ꯂꯩꯔꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯎꯃꯪ ꯀꯣꯛꯊꯣꯛꯈꯤꯕꯒꯤ ꯁꯛꯇꯝꯁꯤꯡ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯁꯤꯡꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯁꯤꯗꯁꯨ ꯑꯊꯨꯕꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯨꯝꯅ ꯂꯧꯕ ꯆꯨꯝꯃꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯦꯟꯚꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ ꯑꯦꯟꯚꯤꯔꯦꯟꯒꯤ ꯄꯣꯁ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯄꯥꯛꯁꯟꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯇꯒꯤ ꯎꯕ ꯐꯤꯕꯝꯁꯤꯡ ꯁꯤꯁꯨ ꯎꯠꯂꯤ ꯍꯧꯈꯤꯕ ꯁꯤꯟꯕ ꯆꯍꯤ 2025-26ꯀꯤ ꯊꯥꯗꯣꯛꯀꯗꯕ ꯐꯟꯁꯤꯡ ꯊꯥꯗꯣꯛꯈꯤꯗꯕ ꯈꯛ ꯅꯠꯇꯅ 15 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟ ꯐꯟꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 600 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯊꯥꯗꯣꯛꯇꯅ ꯂꯦꯝꯅ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯅ ꯋꯥꯗꯨꯅ ꯂꯩꯔꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯅꯤ ꯍꯥꯏꯅ CLPꯒꯤ ꯂꯤꯗꯔ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi Babuprada leiba mahaki official quarter da pangthukhiba paugi mifamda mahakna makha taraduna lengakna miyamgi yaifana ba matam matamgi paikhatpa tongan tongan ba thabak thorom kayagi kaithagada ba fansing matam chana kaithakidabana hanadagi awaba mayokna river state asigi miyamda hen awaba piba khaknatana state asigi chawka thorangi thabak kayadasu thengthana nabagi machak ohele state asigi loisin khidraba chawka thorangi thabak sing amuk hana chathana ba hona ba haibasi matam changba thabak thinthaba oiragani Panchayati Raj Kamari Lainava Scheme MG Narega Yauna All-Age Pension, Widow Pension, Lengaki Employees Singi Pension Yauna Tongan Tongan Bamakhalgi Scheme Singi Beneficiary Singdasu Awaba Pibani. 15 Finance Commission Gi Lothaga Lupa Crore Chatruk Henvigi sent from Lothadana Lem the Manghan Kiba Haibasi, Sierasigo in a town of Mangzabamani. Hariba Fansing a sea, Lengak the Matamsana, Tadoki the Baki Maram Karino Hainanki, Nasifa with the state asida, Lengak Amalera Basu, Ministry expand to the Lehen Bibasi Center, and Makong Tangoigani. Lengak the Minister of Mari Kakana Lengak. Lon to Wahibasi, democracy wang with the labor tabakni, Masina Sierasi Tabak Toram Sing over the Kumang Jokshin Mangamloy Haina Fondoki. Sarkar ma laiba haibasi minister taraga mathoi amaga adagi punna train thoisina laiba nga khadabani mi ahum marina sarkar sa laibadi maram chade masi democratically su yade then adagi lairiba department myam jingji masi phajana collective work ama sarkar sina parjada deliver taunanaba parjagi thabak taunanaba laiba scheme ngasi mak financial year da thadok pongam driba department myam jingji fan thadok pongam druje ministry mantri sing leitabai su oi factor amane aba aduna maram orkanda parja singi development ki tamak chakwa thorang adagi lairiba fund budget ta pass tawkiba myam singsi parja da yohon naba parja ki development tawnaba haibasi collective responsibility ama even if we are from opposition ko khoi opposition da leiraga su sarkar sina masi collective work ama tawgadabani aba madu parjada development myam singsi tawnanabasi responsibility se makhoi try thine logodabni paramasina masi athuba matamda tawba haibasi democracy ki value then akhoi gi lairiba constitution ki value mayam singsi leigine aba aduna masi leitaba haibasi masi democratic oiba wali then achi moi mari amani mari mangana heta adum loina chalai basi aran boi gi nikhale Politicians sing na lamdam masak takpo ngamde lamdam adugi culture amadi sana khona bana saktai haina Aren Culture Minister Kurizam Loke na fongdokre ngasi Jawaharlal Nehru Manipur Dance Academy JNMTA Imphal lingkhat ki bagi humbutan ni thoirak suba mapokomon gi thoram JNMTA auditorium da pangtokre thoram adu Aren Culture gi Minister Kurizam Loken Fisheries Department gi Director T Fulen Manipur State Kala Academy Imphal gi Secretary Shunanda Thoksom amadi JNMTA gi Vice Chairman Eljoy Chandra Sarugyaki thoram adu kumari leina Minister Kurizam Loken Makataratuna, Lamdamasi culture Wang Batakta, Tangan and Abhona Badai Koi Pum Namaki Char Batodang Lay, Masidatan Lamdam Asida Kundamina Riba Kanglo Furup Kuding Maki, Mio sing the Sumagi Magi Banat, culture Simuyokatuna, Awang Batakta, Tangan and Abhona Minasi, JNMTA Institute Asidagi Torakpa, Mio Kan Lamdamasi Mingchat Purak Pada Chaunumating Pangduna Laklibani Haina, Makataki.
मतिक कोई पृथ्वी की मियाम मसक खंगी अदुगा ngasi की पृथ्वी की मियाम न मसक खंग लेसे कल्चर एंड स्पोर्ट्स ने पॉलिटिशियन सिंग मणिपुर की मसक ताको नते अदगिदी आईएएस सिंग मणिपुर मसक ताको नते कल्चर एंड स्पोर्ट्स ना कोई बहुत तरह लका बनिपा लका बसे कना जु मसक खंगी दे ओनली थिंग्स द मणिपुर अदर सम स्टेट सर खंता कोई कल्चर से याम न मसक नाइब मीजिंग से पृथ्वी मियाम न मसक खंगे आर्ट से कोई मसक खजना दे स्पोर्ट्स दा हर अदुना अखोई की एकाडमी से होरक्कीब छात्र क्या अखोई पृथ्वी मियाम मसक खंगी अखोई मणिपुर से अतुक्की मतिक अखोई कल्चर से अतुक्की मतिक मगुल लेबजाने हाबदि अखोई इंगाव गाव लेबे अखोई नहा ओइरिबनी अगी थमोइसिदा लाई गुरुसिंग से अहल लमनजिंगना ngasi लेरिबा मागी डिसिप्लिन मागी फजब मागी व्यवहार अदि वांगांग संगांग अखोई मखोई मगुंदु उरि सार थमोइसिदा करिगुम फाव थोंग तौसि पाउगी मरक्तना तेन ब्रेक मतंग लोमिनसी Kripadasini Advanced Hospital da Hemorrhagic Stroke Head Injury Comprehensive Management Unit ama hangdokjari koi hostal la koi ne approach tawjir be se key hole surgery ne approach tawjai Kripadasini Hospital na sizinariba Hamilton C6 ventilator haiba si AI technology yauraba ventilator amani brain tumor gi operation ase akoi hospital lo khajana pangthok sai akoi da lairiba microscope asi Leica gi Provido Premium Optics Neurosurgical Microscope ni ada koi ne add on na hapsan jariba sodium fluorescent technology haina software ama hapsen jai masigi su mathakta well trained staff singna patient bu thuna amasung hena fahanba asina hospital da admit tawbaga lying bagi matam hanthanduna patient gi imung manungda cell changbagi changsu hanthanba ngami akoina ni compressive craniotomy plus cysternectomy hana procedure ama hapsen jai aduna brain gi swelling se handahali recovery time da thuhal Kripadasini Advanced Hospital asi PMJY amadi CMHT impanel fanglaba hospital ni Kripadasini Advanced Hospital Palace Compound near Vaikachandra Open Air Theatre Sktv'na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba Sktv'gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu Sktv'gi technology amasung magul leiraba service asida adumsu yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call tawbiratuna khangbiba yagani. ब्रेक मतुंग मैम तराम नोंचरी मखताब पाउ पिजरी हाउसिंग मणिपुर की वरिबा तंगदु लेतादब फिबम मसिदा सेंसस पांगथोकपा यानिंग दिहाइना कमिटी ऑन प्रोटेक्शन ऑफ मिटे विक्टिम्स COPMEV मोरेन फोंगदुरखली ngasi COPMEV na thadrok pachirol amada state amadi central lengakna census amadi delimitation taunanabagi paikhalakpa khongthang asida committee on protection of mite victims COPMEV morena kan mamongda yaningdaba phongdurakli Manipur miyam gi asingba database ama semduna National Register of Citizens NRC sanadriba fawba census amadi delimitation toba yaroi Manipur da thokliba irang asida yumlonaba leipaktagi illegal oina mitopya Manipur da changlakhiba lei haibagi report kaya miyam na khangnarabani haukiba kumja lisingani amagi census da mitopya yausinkiba asina maram oiraga Manipur gi chingi lamsingda missing khangyen hengalakpagi report leiribani mitop sing asina maram oiduna state ki senmilon amadi demography da chaiting piribani maram asna state asina NRC hana tauduna illegal mitop sing khandoklaba matung census amadi delimitation tawgadabani state amadi central lengak na hojik paikhatkani haina thorang liba census asi yapangamloi JFD na changsilakpa khongjang kutingmakta COPMEV morena angamba pangal puthoktuna saruk yagani haina cherol asina phongdurakli Chahi khuding All Manipur Students Union MSUna sinduna realization day pangthoktuna lakhibagum challiba chahi asigi oina Manipur amadi lamdam asigi elhomi sing kanjana wakhalonda nifu taruklak suba realization manki manungchana poster campaign ngasigi haudokrai ngasigi haudokiba poster campaign aduga mari leinana All Manipur Students Union MSU gi president Lukram
Malangbana Fongdorakpada poster campaign asida MSUgi Manipur amadi Manipur lenga ka kumza lising amaga chamapan marifu amasung lising amaga chamapan marifu tara marida inakiba yanache thabak to onthou karingba yanakiba sing thabak to onthorakt matam ama hekta ta khongjang changsinana sem saduna leire hiramasi gi matang da mairoi loop asina handak pangthokiba discourse adugi Warep Singh athupa matamda lengakta pisilagani kumjali sing amaga chamapan yankhai ga mathoida west year oiraga mitop sing khandoktuna maramdamda halan kigadabani NRC update tawduna lamdam masida mikok thiba yaroi mitopta lenga ki thabak piba yaroi haiba wafung loinana tongan bas lagan taret su yauri campaign asi lamdam asala riva section khudingmaki miyam amadi mairoi loop khudingmakna saruk yabiu haina su appeal tawraki ngasidagi hodokliba campaign adu manipur gi mafam sin mathungna chatharagani loinana realization man asigi manung chana chathariba thorang singsu leptana chathagi gani haina su pangfongdoki Suna ngasidagi hongna lekai aduga miam tinba mafamsingda street corner meeting amadi aikoigi poster campaign asing asidagi oina hawdokcharagani aduga aikoigi poster campaign asida maroina aikoina point nipan khaktan slogan nipan khaktan miam da khangnana bagdamakta aikoina highlight tawjiri haiba point sing adudi aikoina ahanbada 1980 amadi 1994 gi matamda Manipur government amadi MSU amadi amsco ka yana kibo warolado aikoi implement tau haiba sini aduga government gi site gi April ni tha sigi manungda lauriba warep sing adu thabak to onthongna ba so aikoina mangjauna thana ki balai khre aduga aikoina masigi makha tarakpada aikoina gi lamdam sida lai changchal naron da changchal le mito mya sa sing khanthokla machungda masa gi maramdam da halanki gadam ni habisna ani suba point ni aduga ahum subada aikoina hujik lairiba situation asida census tawba yaroi haiba sini Manipur bu tangoi tanana ba chinbi ganu Manipur haiba state asri apik pa state amani maramunda achauba state singda onthokra matungda makoi gi refugee camp pira matungda layan ko akoi Manipur dagi athu matamda mito mya sa sing government na silaga puthokpi ko Iramdam kanba punmalup ikal gi traum doilak suba mapok kumon sajibu kudol tamba igi khongul li baloinana khunayo khatpi ma singmoi kai kumna duna kudol lantokpa gi thoram pangthokre hayeng gi damak aikoi punmagi pangal sagalasi haiba wakhalonda soibam lekai yang pali community hall pangthokki ba thoram aduda ikal gi president Naurem Mema advisor adhikari mayum ridimala lipul gi advisor Puyam Joy president Thoksom Somendro MSK President Longzam Thonglen, Foothills Naga Coordinating Committee Advisor RV Zimik amadi State Bisnupriya Manipur Mahasabha Warak Valley Kilonjia gi General Secretary Pukhrambam Jishunu na sarugyaki tharongi manung channa haukiba kumjali singani kulumdoi gi mi ahum dagi lamdam asda thokiba irangda laikiraba thoba singi mafam dai kai kumna botuna minute ani tumin leptuna awawa fongdoke loinana sarugyaki ba piwa singda sajibu khudol tamdunai kai kumna ba utke ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯣꯏꯅ ꯇꯥꯈ꯭ꯔꯕ ꯏꯄꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯤꯝꯗꯁꯨ ꯍꯌꯦꯡꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯁꯤ ꯍꯥꯏꯗꯅ ꯏꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯎꯔꯤꯁꯦ ꯃꯌꯦꯛꯀꯤꯗꯤ ꯀꯩꯅꯣ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯀꯗꯕ ꯑꯁꯥꯝꯂꯣꯝꯗꯒꯤ ꯂꯥꯛꯀꯗꯕꯁꯦ ꯃꯇꯝꯅꯒ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯚꯣꯠ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯃꯤ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯦ ꯑꯃꯅꯤ ꯈꯛꯇꯃꯛ ꯂꯥꯛꯑꯦ ꯃꯣꯏ ꯕꯤꯁꯨꯄ꯭ꯔꯤꯌꯥ ꯀꯥꯡꯕꯨ ꯕꯤꯁꯨꯄ꯭ꯔꯤꯌꯥꯁꯤꯡꯁꯦ ꯕꯔꯥꯛ ꯚꯦꯂꯤꯗꯗꯤ ꯑꯩꯈꯣꯏꯒ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯗ ꯃꯈꯣꯏꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯂꯣꯟ ꯃꯥꯟꯅꯕ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯄꯨꯟꯁꯤꯟꯅꯕ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯃꯐꯝꯗ ꯃꯣꯏꯔꯣꯝꯗ ꯆꯠꯂꯒ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯄꯨꯟꯅ ꯆꯍꯤ 5 ꯇꯧꯁꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯐꯨꯜ ꯍꯤꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯀꯥꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯖꯔꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯉꯁꯤꯁꯨ ꯌꯥꯎꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯊꯥꯖꯕꯗꯨ ꯂꯣꯏꯅ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ Grandmaster Peter Levet ki lamjing makhada lakliba me ani dagi manga fabo Uttar Pradesh ki Saranpur da leiba Royal Castle Banquet Hall da International Integral Fighting Training Camp ama and Indo-Nepal Integral Fighting Championship lisingani kunga taruk pangthoklagani hari camp amasung championship asi Indian Integral Fighting Association na France ki Integral Fighting World Federation ki makhada sinbani camp asida black reading referees just seminar su Grandmaster Peter Levet ki makhada pangthokari Manipur Integral Fighting Association ki Oza Singh asina Indian team gi represent tawduna saruk yanabana Master MD Gyasuddin, Master CS Premchandra Singh, Master Thoksom Tarun Kumar, Master Thaudam Udoy Chan, Master Haikruzam Induvala Devi, Master Thoksom Ajit Singh Khalakre haina Manipur Integral Fighting Association MIFA gi cherol asida palakle
ngarang Uttar Pradesh ki Mirut pangthokpa Indian Combat League da Manipur da saruk yakhiba MMA sanaroi Risi Mitei sanagi medal loraktuna Manipur gi mingchat purak pangamkrei league asida Risi ki khwaidagi naknaba lamba tawkiba Uttar Pradesh ki dusurana maithiba piramnaga sanagi medal adu lorakhibane hari oinam Risi Mitei Imphal District ki Lamla Assembly constituency gi manungda leiba thamna pokpi dagi oinam inau tonamadi Chandravali gi machanupani mag yangang pokpi taekwondo academy ki horakhibane hari Hauze Musjid asida ngasi oikiba ing asagi pau pizari ICR Regional Center Imphal Fata ki phangba report ki matung ina ngasi street asida khwaidagi sabagi chang Celsius degree 19.10 manga oiki aduga khwaidagi ingbagi chang na Celsius degree 13.10 ni nungsita yawbe sing manal gi chang na yukta chada marifutra mathoi amasung nungthildana chada nifugani thoi oiki loinana nongju gi chang na taruk 10 sinong oiki hari aroibada maroiba pausing amukana pizari Lakliba April Mari the Chief Minister Khemchan Juribam the Chalabayari National Highway 37 the Chatkadra Natraga Nongthakta Chatkadra Haibatudi Amit Sabu Naruraba Matung Dalidagi Halaklaga Lepkan Hari Manipur do umang kokthokpagi oriba fibam asida leipagase natraga malemgi thakda thoina miring changi haina hanigi Chief Minister Birena nungangba phongdorakli 15 Finance Commission ki lauthagada lupa crore chatruk hengi senfam lauthadana lemna mangan ki vai basi state asigi oina chawna mangzaba mani haina selfie leader ki Mega Chandrana phongdorakli amaso Jawaharlal Nehru Manipur Dance Academy lingkhat khibagi humbudrani thoirak suba mapokumon thoram pangthokhrei culture amadi sana khona bana lauriba thodangbu Art and Culture Minister Tourism Lokena Sikha Matanga sa bulletin si Loishin Chare, Manipur Myang Punsi the Kwai the Kianamaro Bas Chita Siki, Lepaga Sigama di Malangi Pausing Itamak, SKTV News Pool, meeting Tadun Libio, Krum Chare.